garbage lok lakosingduna mana pirami matamdu lokhoktaba taradi adugumu consumer tuna sumaina sila khane habu nibitu lokhoktay haibagi magi compliance ama madu pibirakpa kasu kaide adugi matamdu leida sina soire sina laila haibatu akoina soibale masu mayamna soire haiba aduga IMC Surplus Management haidin laiba lupasigi luptaret sahaba lupasigi part amani ai sarkomani aina ngasi masigi press conference da haja dingisi atai natu nate ngasi se pung tarama thoi ta baswaida poriroma kunam khong haina khangna mafam officer promani gi non pro phang masoro pukri gi sanghong gi super sanghong gi sing adai dita others hospital gi maning moi ba doc centers gi su maning moi ba jagas ni da mayam khangna ba GBP garbage vulnerable point nama laiba haiba garbage vulnerable point si Manipur ko ina Surplus Management da quite biggest challenge amani so quite solve problem amani haita apai Imphal city manung da garbage vulnerable point GBP jaga ko phangna lai GBP sigi problem sidi kaino hair ke kadai teki laga kanana kariyung dagi kamaina puthora ka na GBP se palta lerni bano hai wang sigi adugo luckily hai mafam je koine pore ro ko khuna ko khuna ta hospital ki maning thang saruk se masida lariba GBP se koina ngarang du nagok pa bai ka dra thi bai ka dra chief secretary idi southeast oiba area ma damagi wal ki mapa da laiba mafam ni complain wa la ko ki mohon ki director joint director bi thang da gi suoda area do kon bani na pau pirak pani suona ma to ngasi pung tarama thoge da lokhan na bagi preliminary survey chanu ba anu ki matam to deita 2006 tagi akoina sangna GBP sidaita involve tawriba garbage generator se kanano haidana thiraga lakpo se 2006 tagi thiraga lakpo ni haitare to kanano mamata red handed na phaba ngamba se oi ngamdri thangai sengna adugu mamata red handed na pharabadi aini matugina punishable oiba pot era magadi aini matugina punishable para ngagi tandi bisno haidana khalaga lakpo se laibok phobodi ngasi suogi area se ta su thoktuksi thoki bani haibadi mafam sidaita GBP sidaita lupa mana laga huntu mani huntu ko sidaita kujakta ikoi ki di government report tha da ya da bani na madu ki GPS yawa photo se kam na hona badagi hailiba yano duna koi ki generator duna koi su ki president da khut kin ahumlak thilak bani madu ki thilak photo ki mafam duda ki koina nungai jata ba mu su pen da badagi su ki president na matu FIR hospital da medical check up to matung da matu bi FIR police FIR to jare aduga apoina season ni mai kete kisu matu endorse ta jare ka aja digi se asigum ba GBP da bulk waste generator ba koi ki garbage koi ki vulnerable point sing se ta generate to ba generator sing se kana no hai bu apoina khanda bu jikti red handed to thara bani na ma ki mathakta kari karam aim du ba action lokhat pa yabagi hai patu di mari na namu authority na matu action lokhat piu amasung adugumba food by example hai tare example amu oi ba yaba thabuk lokhat pina na bagi adugumba demand ma akoi maigai dagi government ki maigai da miyang chinsinjari amasung madugi matung tar patati miyam na asu mai toraga si toraga di phate to di hai bagi potu ta hena bani ani suba point hai ja ningi se manipur da lai ba miyam na apilom kham tong ningi madudi my waste my responsibility hai si India ki Minister of Climate Change amasuk environment na miyam na piri ba awareness amani amasuk solid waste management rule 2016 ki matungina sathara pa campaign amani aikoina aikogi namna masibul ubanan ma thamya haiba taradi my waste my responsibility haiba sigi wakhanon si miyam punam senamina kanda koi garbage vulnerable points in se lahendana bahona pa atuga IMC na natagana bahuna piri ba guideline ni da one family one card ai ba mi ku ba chen oina register to kanda madudagi garbage ni matam san lokthok na bagi koi thawang phone to bina ba kari bomba garbage lokthok pa lakho si duna mana pirami matam du lokthok ta ba taradi adugu consumer to na sumaina si la khane ha ni to lokthok ta hai bagi magi compliance ama madu tv rakpa ka su kai de adugi matam du leita sina soire sina lai hai ba to akoina soibale masu mayam na soire hai ba aduga akoina soire hai dana mayam na soiba ki thabak se laga di madugi awa adu kunna mamina ba ta gani adugu akoina haja dingi badi
थगई सेंगना सही 2006 तक हजिक फाउबगी मतम सांगबसदैदा सही कुनगी मतमदैदा मी अमा खतन रेड हैंडल ओइना फागे ना खलक को ngasi फारे गवर्नमेंट की पुलिस की कथा माई कस्टडी ले होरे मधु की मखाता न अथॉरिटी न माई की हम थोम जरा को पीबीयू है बसने को मयांदा ngasi प्रेस कॉन्फ्रेंस को बुगी मीडिया की थांग की हाजर नहीं मौका मिले